पाउसे युम्फम ओइबा मरोइबा पाउ खरा अपडेट तौजरे पाउराबी खुनबो रेड जोन लाउथोकपिदुना लेखाकी अखनबा मियंग संबियो पाउराबी खुल असिदा अतेनबा मतम नमित हुमनीदा अपुनबा मियोय निफुगा मरी पॉजिटिव ओइबा थेंगनरे ngarang chief medical officer imphal east el indira gi meeting makhada dr bikramna achauba thaudang lauduna paurabi lining tho puthiba community hall the mass testing gi program ama sinkhibane ngarang phubuda positive oiriba sing sada marfudra mathoi di vaccination kaptabane positive oikiba singki manungda tara nipan gi makhada mioi taruk first dose kapa mioi mari amad vaccination tawtriba mioi kuntraga mari ne vaccination tawtriba singna chang hena nariba asi yenglaga vaccination tawbiyo amasong second dose kapa mioi singda nabagi chang nemi abasi sakhini haina COVID-19 joint task force paurabi amsung waiton gram panchayat COVID-19 second wave task force waitona punna thatorakpa cherolamana phongdorakle COVID-19 joint task force paurabina loksing ujadana ayamba khunja singgi hingnanaba khonaba lamdam ama oibinina lengaki puning singchelagle paurabi khulbu red zone oina lakthokbiu khul asida jum cham hena containment zone gi manungda layona police person sing deploy tobiu mass testing program ama athubada sinbiu mamangdagi hona mass vaccination program ama sinbiu athubada paksana mass vaccination gi tharom ama sinbiu masi concern authorities da matam sangna haiduna lakpani amade tha sigi kulumdoi da tawragani harbasu order natragana notification leitre joint task force ki member sing da tanaramdana home isolation piba yaroi laumi singi lobuk pumhang hangdun leirabana task force asigi khuthang da phogim hot sinba yaba hawai amade adai lobuk lamhang da thaba yaba maru marang pibiyo hauji law khara pan ba yawri basing asigi yengdon urea har task force asigi khuthang da pibiyo Imphal Municipal Council gi sanitizer machine sinadun khulpumba sanitize tawbiyo ngarang CMO Imphal East District ki miyang makada Dr. Fortan admission in charge na numidang pung taraga mathoi taraba phawba positive oiba khunja sing ambulance gari mari tharak laga Manipuri University Kanchipur da leifam chafum sinke loinana sak PB bagi damak CMO task force asina thagat pa phongdorakle Tripura da TMC gi lusingba kaya fajin kre COVID ki athing basing thugaiduna punbagi damak Trinamool Congress Party Trinamool Congress TMC ki Tripura State Unit ki President Ashish Lansinha jauna party sigi togan ba losing basing amasung activist sing jum sakison with the state asige una koti district ta fazil aina police na phangdokhe kumjali sing amaga japar marfutra hum de numit asimak ta mata madugi Congress ki losing bi Mamata Banerjee na losing laga chatkhiba rally amada police na nongbai kapada sikiba youth Congress ki activist sing da ikai khumna bu unanabati MC gi losing basing adu Gaurnagar da punkhibane COVID ki athing basing thugaiba amasung ain kaina punbagi damak mioi kunga mathoi phare haina Kailas Shahar Police Station Officer in charge Parthap Mandana phongdoke makoi temporary jail amada thamkhre makoi executive magistrate ama yauna phabani haina mana makata ke adubasin hanadi mahaga masung TMC ki Junagadh district ki president Anjan Chakraborty yauna party ki activist amasung losingba punna marfugani thoi phajin bane Gaurnagar da athau basing deikai khumnaba unanaba aina party ki firan singkhaling heda police na party ki losing basing amasung activist sing punna marfuga mathoi marfugani thoi phajin khibani aina singhana PTI da phongdoke atop pau amadaso BJP na West Bengal gi mikhal matung da thoki bingsa gi thodok ki mayokta Delhi gi Rajghat da dharna chathagre West Bengal ki BJP state unit na Sinduna state asida andaki assembly mikhal matung da thoki ba hingsa gi thodok atu bajaning da phongdoktuna ngasi Delhi da base dawba Rajghat da dharna gi khongjang chathagre aina agency gi phongdokle haukiba me ani da Bengal mikhal ki fal hek law thokpa loiselakpada Housing state asida sarkar pai Trinamool Congress ki masing jablaba gunda workers ni minister Mamata Banerjee ge ingit makada attack sa thartuna BJP ki worker kontragani pan laikidaba adu ki mayukta dharna sa thakibini aina party si ki wangaloi samik batasar sian ngasi pawisi de phongdokre dharna tobagi khongjaga state unit ki president su eriba BJP ki Lok Sabha MP Dilip Ghosh na lusing laga sa thabari aina samik batasar sian pawisi ki unabada pawdam ke Mekhal matung ki hingsa ki thodok aduna maram parga party ki worker lising kullom hayum dhanne na tan hingba baktabadage dharna si sinbani hingsa ki thodok adu laikhiraba party ki workers singi khobamda party workers na haigal laikar tambaga loinana West Bengal dasu minungsi jawdaba thodok adu ge mayokda party workers sing protest tawki khongjang chathagani aina party ki wangal loina media la phongdokhe Auki bali singa maga sapar marfudra hum dagi July kun mathoi da police na thongmai na kapada Trinamool ki youth Congress worker taraga hum dai laikhidaba nabin adu baning singba oina thormasi pangthokpani aina message adu da palle makatan Human Rights Commission BJP ki interest da Bengal mikhal ki hingsa ki thodok kamari leinaba report ama sarkar da langkhalakpadu
जानिंगदे आइना मेसेज अदुना मखा तारे मखा तारकपा अतोप पाउ अमदना बीजेपी न पानबा स्टेटसिंग द पॉपुलेशन कंट्रोल तौबगी एंड चढ़न थौरांग तौरपदा लोक जनशक्ति पार्टी न रिएक्ट तौरखरे बीजेपी न पानबा स्टेट अमदी यूनियन टेरिटोरी द पॉपुलेशन कंट्रोल तौबगी एंड चढ़न थौरांग तौरपदा बिहार बेस तौबा लोक जनशक्ति पार्टी एलजेपी न अकन बमोंग रिएक्ट तौरखरे हाइना एजेंसी की पाउन फोंदोरगले इंडिया गवर्नमेंट के फैमिली प्लानिंग की पॉलिसी द युमफम ओइबा पॉपुलेशन कंट्रोल तौनरबा मिसिंग हेंगटपा थिंगनरबा हौजिक थरिबा लोक सभा अमसुंग राज्य सभा अनिमकी नोंजु मिफमदा प्राइम मिनिस्टर नरेंद्र मोदी ना चिंगलबा नेशनल डेमोक्रेटिक अलायंस सरकार की माइकैदगी बिल लोइना पुथोकनरबा थौरांग तौरी हाइबगी पाउ ताबदा एलजेपी की लुसिंगबा चिराग पासवाना अकनबा मोंगदा जानिंगदे हाइना लुसिंगबा असिना माके ट्विटर दा थागलपा वरोलदा आइरे बिल असे करिगुंबा बीजेपी न लीड तौरिबा यूनियन गवर्नमेंट दा पार्लियामेंट की हाउस तो पुथोरकपा ताराबदे एलजेपी की लोकसभा राज्य सभा अनिमकी एमपी सिंह अति वखल मानब पॉलिटिकल पार्टी सिंह महोत चिन्ब एमपी सिंह मानरग हाउस प्रोटेस्ट तौबद नतन पुथोरक्प यादनब दरकार होइबा थबक पैखटकनी हाइना लेखितब एलजेपी की चीफ प्रेसिडेंट फाउ अरमलब एक्स यूनियन फूड मिनिस्टर रामविलास पासवान की मचानुप चिराग पासवान ट्विटर फोंदोरकले एलजेपी असी एनडीए की कोलिशन पार्टी ओरबसु अति ओपोजिशन पार्टी फैमिली प्लानिंग बेस तौब पॉपुलेशन थिंबगी आइन सेंब जानब बिल पुथोरप पार्लियामेंट की हाउस अनिमक्ता अयत पीगने तंगाई फटरबदी एनडीए की पार्टनरशिप ओरिबा असिदगी एलजेपी हंतोक थौरांग तौगरी आइना पार्टी की चीफ असिना ट्विटर की खुथांगदा कमेंट पिरकले पॉपुलेशन बिल की मतंग अयत पीनब बिहार सरकार परंब राष्ट्रीय जनता दल आरजेडी की नेशनल जनरल सेक्रेटरी श्याम राजक हानगई पार्टी की चीफ लालू प्रसाद यादव का चिरागना दिल्ली लेरिंगेदा फोन वरी सानदुन तक्सनख्रे आइना लुसिंबा सिना माखा ताखे लेखिदब सिनमी अहुंगी मनुंगदा अम्मा पॉजिटिव ओइरमले सिंग निंखाई बेदगी लेखोम लैनाक अमदी अति अकै मरक्ता फुमजिन बदगे लेखिद्रब जेरीबाम इम्फाल रेलवे लाइनगी थपक सुबा सिनमी अहुंगी मनुंगदा अम्मा कोविड-19 पॉजिटिव ओइरमले पाउगी लेखोल मना हाई थासिगी तरागम पपंदा थोकिबा सिंग निंखाई बगे थौदोक्ता लेखिद्रब सिनमी अहुम अदुगी मनुंगदा अम्मा कोविड पॉजिटिव ओइरमबदगी हक्सांग सिंग पोस्टमार्टम तौदना जेनिम्स थमले थासिगी तारागा मपन की नुंथिल पुंग होमलोम ताबदा नोने डिस्ट्रिक्ट की मनुंग चनबा नुंगबा पुलिस स्टेशन दगे अवांग नोंचुप्ता किलोमीटर 15 रोम चलगा लेबा थिंगौ एरिया द लेबक थिबा थौदोग दु थोखिबने एनएफ रेलवे की मखादा मफम अदुदा बॉक्स कल्बर्ट सेंबगी थबक चथरिंगैदा खंगौदना सिंगनि खारकपदगी लेखोम लैनांग अमदी कल्बर्ट चनबदा सिनबा पोट लमसिंगी अते अखैना सेंबी अहम मधु फुमजिनखिबने लैखिदबा सिंग अदुदी वेस्ट बेंगोल की हौरा डिस्ट्रिक्ट की मनुंग चनबा नावनारी तालादगी कार्तिक मंडल सही निफुगा मंगा असम की नागाव डिस्ट्रिक्ट की मनुंग चनबा उत्तर बोरबिल दगी मोनुराभा सही कुनगा मथोय अमसुंग देवराभा सही तरागनि पान सुरबा मिउसिंगा सिने ट्रेवेनी कंस्ट्रक्शन कोबल लनाई फार्म अमगी मखाता थबक सुबनी आइरे असम द साबुना नुपा अमा हातखरे असम की तिनसुकिया डिस्ट्रिक्ट की दिगबोय द लंगी समूह अमन सही 63 सुरबा अहल नुपा अमा नेलगा हातखरे एंड ऑफिशियल अमन फोंदोखरे जम संगठन समिति की अयु अंगनबदा दिगबोय फॉरेस्ट डिवीजन की मखाता लेबा दिगबोय रेंज के दुर्गबारी द लमगी समूह अदुना चित्ररंजन चक्रवर्ती आइना कोबा मिउई अदुदा एटेक तौखी एंड ऑफिशियल अदुना फोंदोखे मांगहाई पाउ फंगबगा फॉरेस्ट डिपार्टमेंट की ऑफिशियल सिंह थौदोक थोफम द संगठनखी अमसो मथौ ताबा थबक सिंह पांगथोखे थौदोक अदुगी अकुपर रिपोर्ट अथुबा मतमदा फिसिलगने लेखिद्रबा मिउई अदुगी अरोइबा मथौ मंगम पांगथोकपदा महकी इमुंग मनुंगदा रेंज ऑफिसर न मतेंग पिखे पोस्टमार्टम के रिपोर्ट अमसुंग अतोपा चेचांगसिंग फंगलबा मतुंगदा एनवायरनमेंट एंड फॉरेस्ट डिपार्टमेंट लेखिद्रबगी इमुंगी मिउई द लाख मरी की कंपनसेशन पीगरी एंड ऑफिशियल अदुना फंगदोखे हौखिबा सही तरा असिद स्टेट असिगी मफम पुरमक्ता मीगा सामूगा खनबगी थौदोकना भरम ओइरगा पुंड मिउई चनिपान तरागनिथोय सिकी एंड हौखिबा जुलाई तरागमदी मरीदा असम गवर्नमेंट असेंबली द खंगनखे मखा तरकपा अतोपा पाउ अमदरा काइना साजी अमा एटेक तौरमले हंदक्त तमिंगलोंग डिस्ट्रिक्ट की कुइलोंग पार्ट 2 द बेंगोल टाइगर ओरमगनी हाइन सिंगनबा साइंग चाबा सा अमन सन अहम हालमखिबा थौथोक अदुगी मतुंग तारकपा ओइना तमिंगलोंग फॉरेस्ट डिपार्टमेंट की टीम न सा अदु करमबनो हाइबा खांगतोकनब ट्रैप कैमरा इंस्टॉल तौरिबा मफम अदुदगी किलोमीटर 3 लोम चलग लेबा मफम अमदगा सी अयुक पुंग 3 लोम ताबदा साजी अमसो अटैक तौरमले थौदोवासी की मतंगदा खुल अदुदा दिजाम्बौ पाम्बै कौबा अमना फोंदोरगिबदा ngasi ayu anganbada apan abon maina lobukdagi halakbada bengal tiger ni singdari basa aduna sajiyama attack tawbaki makhol tabadagi sangsilubada mi lakpagi makhol tabadagi kayado mafam adudagi sianikre aduga saji aduna jamna thina soklaga mafam adu leram pathengnake kayaduna laukhongbagi makhol takhi aduba masak oinadi uhaukide magi khongul na singbadi thengnaki thaudok sing aduna maram oraga kunja sing kiduna yumdagi mapal amata thongnadre aire makha tarakba atop pau amadana BDF फंडगी मतंग पांखरे
Saliva tha asigi augiba tang taruki ahinda Impal West District Police ki reserve line da posting taba aduga sanaleba pausik officer duty taba loiraga ahingi pung barorum taba matamda pisum thong oinam laikai lairembi maningda leiba oinam sana jawbana mayumda halakpa matamda khagem pali panthada thokiba lambi ki khudong thiba thodok amada sokhe thodok adugi matangda Impal SP Dr. S Ibomsa ki bideng makhada Impal West District BDF Welfare Association ki fandagi angamba senpham mateng pangkhre loinana COVID-19 ki kham thengna wana rapa matam asida thawai khubakta haptuna duty tawriba BDF sina yamna mikup nahum singna duty tawbaga loinana government thamliba SOP kaglor ngak pinana basu SP na appeal tawrakle maraga sida Jiribam police person taragani thoi positive poire Jiribam police station da mathau tawriba person taragani thoi nauna COVID-19 positive poire aire positive poire basinga duge BDF person taruk police person mari amasung women police anini aire Makoi COVID-19 test tarup matamda positive hore aibu khangba ngamkhibane athopa pau amadana huran jenti engalakba ihai COVID-19 ke positive aibu ki sang nongma gi masing engalakle sibagi changsu tara gi mathakta numit khuding ka oire oiragli bamong asida Manipur laika na Manipur pumbada aukiba tang tara ga nipan dage total curfew lauktok mipum amata mapan thokpa yadre curfew asi tangai fadaba thabaki damakta di kom thokli chataba yadaba mathogi mioi khara chanarabasu Nomagi surga nomlaga chajaba mioi kyadi chana thakna balai dabadagi awaba amadi mayoknare mamai thangdedi laitaba henjalakpadagi pojai huran chenti lakatra khalle lainga ki maikedi total curfew namit tarani chathagada pamarung chida jumjum da changduna chana thakna ba thilake haida Manipur gi minister na miyam da phangdogre aduba minister gi wafam adu ja school kendra dedi tawbu ure atai kendra sing dadi seng awai chana thakna ba jumjum da thinbagi paw leite haujaga si tasengna laraba ibung singde awaba amma haibadu oire Wabana haka lauringai ceraga sida migi sel purba thaujalakpadagi awabada awab amuk haple curfew na maram oiduna mapan ipan thokpa yaudringai ceraga sida huran chinthi gi thabak lakpa yai saningai thakningai leitaba lekai da mi aduki matik yamna lei makhoi singa si lekai club singna khandoklaga makhoi ti hena kudong chaba ama pi bhai basi chonggodra khalle aduna lengana laukthokhiba wafam huran chinthi thoraktringai da yumthong kuding da changduna chana thakna pathin bagi thabak chathaba aurase Telangana amadi Maharashtra da akan ba nongna effect tawhre Telangana amadi Maharashtra da akan ba nongna effect tawbaga loinana turel ambagi imai khodong thiba thakta senduna akutba mafam da leiba mioi kya laifam leitabadagi safagata mafam kya da lehenkre Telangana da mafum kya da isingna thumjin khibadagi thokpa ngamta leiriba seng NDRF nabi kanbagi thabak chathakre IM degi matungina Maharashtra amadi Telangana da mathangi namit nini dasu akan ba nong chukigani ai baga loinana Red alert thamkre makatarakpa atopa Manipur gi pau amakhaktanga Gazette Fongle Se Minister COVID-19 affected livelihood support scheme laikak sanana ba ngasi official Gazette extraordinary gi notification Fongle hiramasi gi matang telenga ke social welfare secretary na notice thogle scheme asida beneficiary oigada basing asi registration card permit license paiba street vendor performing artist Labor, public transport driver, auto driver, school van driver, dukan phamba, yauba, artisan sing amadi waiver sing da scheme asi sanagane. Maraga sida lepalai tada hingalakpa marakta housing haki mabang da phangkiba pauda Manipur da mioi chawapan kunga nipan COVID-19 positive oiba thengna khre. Loinana laichat asida ki mioi taragani thoina laikhidre. Ngasi laikhidaba makhoi taragani thoi asi tharga Manipur gi COVID-19 sen kiba apan babasing lising amaga chamri kuntraga taruk yaugre. Arwibida content sing asigi maru oiba pau khara asiba pau damjariba Manipur local news YouTube channel amati Facebook page asidagi yang video punamak pathaga jari channel asin tomda kanarabadi subscribe tawbi drivers na subscribe tawbi rumaloina like and share tawbasu kawi kan punamak po abukhan thagajari